Bharat ki state singdagi AFSPA lagthonglagani haina Union Home Minister Amit Shahna phongdokkhre. Manipur da IDP sing resettlement amasung connectivity lehanaba CM Khemchana Center da haizakre. Naga Khunja Taruki Manungda Mari Singi Masak Khangbang Ngamkre, Imung Manung Singna Mihat Singh Asigi Justice Pinaba Takshin Kre. Kangpokpida Manipur Police Personnel Ani Yauna Miyoi Dagi WY Tablets KZ Taruk Pagat Pangamkre. Amasung Sangeet Natak Academy Award Sing Amasung Yuva Puraskar Gidamak Artist Taret Khalakle. Kurumjari ISCOM Manipuri Pau Meeting Tabiri Bakwai Pumnamakpu Taramna Okchari Hauzik Pau Sandokna Pizari Manipur Yauna Awang Nongpok Bharat ki state singda thamliba Armed Forces Special Powers Act AFSPA 1958 asi state ama ani khakta natana pumlo lokthok lagani haina Union Home Minister Amit Shahna phongdokkhre India government ki policy ama oina Nagaland Assam boundary da mineral oil Exploration Taunabagi Damak Center, Assam Amasung Nagaland gi Marakta Nakal Ahum gi Memorandum of Understanding Kudiek Pina Bagi Tauramda Amit Shahna Hai Awang Nongpok Bharat ki state singdagi AFSPA Konsilamba Lam Pisilakpa asi lamdam asida tangdu leitaba lakle haibagi khudamni maram aduna AFSPA asi state ama ani khak natana mathang chahidagi awang nongpoki state ayambadagi lautoklagani haiki Center Assam amasung Nagaland gi marakta MOU sign taunariba asina yamna itihasik oiba mikup amani masina Prime Minister Narendra Modi na awang nongpok chaukhatnaba miting thamlamba aduna leiramba khudong chadaba sing adu loktoklabani haiki MOU asina awang nongpoki lamdamda mineral exploration gi anoba mafam ama kanbang ngamlagani lamdam asida thau amasung gas khaktan natana mineral kaya deposit tawduna leiri hairiba sing asi lamdam asigi law and order na maram oiraga thabak pangthokpa ngamdana leikibani ngarang sign tawnariba MOU asina nongmada barrel lising amadagi lising amaga chamnga thau lokthokpa ngamba asi saruk tara hengatpa ngamlagani haina Amit Shahna phongdokhi mahakna makha taraduna hai fil ama khaktada lupa koti lising tara manga fauba ngambagi oithokpa lei karigumba Nagaland yauna thau lokthokpa ngamlabadi leibak asina mapa leibaki thau mathau tariba asi hanthaba ngamlagani mahakna hai Narendra Modi na Prime Minister oirakpadagi mahaki mityeng asi awang nongpok Bharatni awang nongpok ta khwaidagi masing yamna chatpasi Prime Minister oiribani inkum jalising aniga subna tara mapandagi awang nongpok state singda tongan ba group state government amadi atay organization singa punna yamna yana chetara nithoi khudiek pinakre masina maram oiraga lamdam asida violence ki thabak chada maudra hengatkre Assam amasung Nagaland gi marakta leiriba kenaba wafam asina MOU khudiek pinaba matam sangna leirakhibani adubu ngasidagi state animakta anauba chawat thaurangi thong hanglagani masima cooperative federalism achauba khudam amani haina Union Home Minister Amit Shahna phongdokkhre New Delhi da Prime Minister Narendra Modi na chair lauduna ngarang pangthokhiba
Niti Aayog ki 13 suba Governing Council meeting da Chief Minister Yumnam Khemchand Singh na saruk yaraduna Manipur State da matam sangna Kanglup ki irang thoktuna santi amasung tangdu leitaba sing marak mangkraba matung state government asina santi amasung tangdu leitaba hanjilaknaba thabak sing paikhatpa haugatpada natana irang internally displaced persons sing oihallaba sing resettlement taunaba border security mapangal kangkhatnaba amasung chawkhat thaurangi thabak sing khumang chawksinna paikhatpa haure haina phongdokre inclusive human development for Viksit Bharat at 2047 haiba theme da pangthokhiba mifam aduna state sing amadi nation asigi tungi chawkhat thaurang sing da akhanaba mityeng thamki mifam asida Union Minister Singh, Niti Aayog ki Vice Chairman Ashok Kumar Lahari, Union Territory Singhi Lieutenant Governor Singh, amasung State Singhi Chief Minister Singh Saruk Yaki, mifam asi Saruk Yaraduna CM Khemchana Prime Minister Narendra Modi gi luching makhada, Manipur State asibu chawkhatnaba hotnariba Singh asida thagatpa phongdokhi. State amasung Center amasung State Government Amadi Union Home Minister Amit Shah Singh's coordinate effort singna Manipur State ki mapum oiba law and order gi fibam sing fagatpa hotnariba asina state asida law and order gi fibam sing tapna fagatpa haurakle hai ki IDP Singhi rehabilitation ki matangda palladuna CM Khemchana hai central government ki mateng singna galoinana Singtha ningai oiba humanitarian ki oiba khongthang kaya lokhatpa ngamkhre resettlement and rehabilitation package ki makhada phase 9 na IDP family listing taramatoi resettle tawhanba ngamkhre Manipur government na lemhoriba IDP singdasu resettlement tawhanaba athuba matamda hotnagani 2026-27 gi oina Pradhan Mantri Awas Yojana Gramin gi makhada center na yum lising manga sanaba approve tawkhre amadi makhata na mating pangbinaba taksin ki Chief Minister na makhata raduna Manipur State da chahi asigi February gi tang marida anauba government hek sem kibaga government asina santi poraknaba akhanaba mityeng thamduna lakli amadi Kundaminariba Furup Singhi Marakta Thazanaba Thamduna Nuksi Chanana Hingminaba Hotnaduna Lakli Haiki Manipur Amasung Myanmar ga Tainariba border paringda Ningtina Sambal Khadana Lairamba State Asida drug trafficking sing arms smuggling tauba amasung human trafficking tauba hengalakliba maram asina border paringda kilometer yankai Sambal Khaba Loirabasu Makhatana Sambal Khaba ki thabak sing Chathabiyu Haiki Loisilakpada Chief Minister Khemchana Hai Manipur government asina state asida santi tangdu leitaba amadi chakwa thaurangi thabak singda akhanaba midyeng thamli government asina thazaba thamli madudi center amasung Niti Aayog na state government ta corporate piduna hiram khudingmakta mateng pangani haiba amadi Manipur state asi Viksit Bharat oihanbada maru oiba contributor ama oiri haiki Matam sangna kuki militant singna fazinduna thamluraba matung haukiba yumsakaisa numita sina fangkiba naga khunja taruki manungda asiba marigi masak maming khangba ngamkhre hairi naga khunja taruki asiba hakchang sing security forces ki apunba team amana Kangpokpi district ki manung chanba mafam amada chathakiba search operation da fangba ngamkhibaga loinana asiba hakchang sing Jenims ki mokta ngarang nongalamdai akanba security ki section thauranga loinana Jenims ki mokta puraktuna masa khangdoknaba amasung postmortem taunabagi damak thamduna lakhibani Asiba Hakchang Singh asida forensic expert sing ngarang nungthil pung ani dagi hauduna akhan ahan bagi oina masak khangdoknaba formalities sing chathaba hauki hairi sina fangkiba naga khunja sing asi mihatpa sing aduna matup kaktuna hatpa amabu otnai bagi hak changi pat ayamba sing machoi tana leiramba thengnakhiba maram oiraga forensic expert sing masak khangdoknaba hotnabada khudongchadaba sing mayoknakhi hairi asiba naga khunja
mangkhibagi masak maming khangba sing makhoina setkiba firol singdagi khangbana ayamba oiri adubu DNA gi report hek fangbada asiba singi asengba masak khangba ngamlagani hairi masigi mathakta sina fangkiba naga khunja taruki manungda miyoi amagi hakchang mapop kaidana leiramba thengnaki hairi miyoi adu hatpa sing aduna makhut animak tung oinana punduna isingda thadaduna hatpa oiramba yai hairi aduga khunja mangagi hakchang singdi matup kakpa mangak kakpa amati tang fauba yauramdaba thengnaki case amadana koki saruk yaudabsu thengnaki maram asina leikhidraba sing asi asengba masak khangdoknaba hotnaba awaba ama oiri hairi sina fangkiba naga khunja taruki manungda machin manau asiki imung manung oiriba paiso thuibaina phongdorakpagi matung ina mihat thina hatoklaga thamliba hakchang sing asi uraga imung manung singna hena nungaitaba amadi khoisaunaba hengalakli hairaduna government of India amasung state government singna hinghat asigi achumba wayel purakadabani government sing asina matam chana paikhatpa yaba thabak paikhat haudabadi fibam asi yaurakhibani haiki mahakna hai makhoina government da haujikti thazaba walakle maramdi fazinduna thamluraba khunja sing asi tekta kaidana thadoraknabagi makhoina matam sangna ngaiduna lakhibani makhoina santi pami maram asina thaudok asigi chap chaba wayel chathaduna justice puraknaba honagadabani haiki National Highway 2 Imphal Dimapur Lambigi Kongpokpi District Headquarter Manakta ngarang numidang Manipur Police amasung Central Security Forces ki apunba team singna chathakiba Anti-narcotic operation da Manipur Police da thabak tauba police personnel ani yauna miyoi mari dagi WY tablets kezi taruk fagat pangam kre hairi police ki pau matung ina hai ngarang Kangpokpi district chathakiba anti-narcotic operation ado security forces singi intelligence na pirakpa report amagi matung ina hairiba highway asida miyoi kharana masing yamlaba narcotic drug sing transportation togani haina pirakpa report amada based togduna chathakibani hairi Chathakiba operations adu Superintendent of Police Kangpokpi gi directive ki makhada Sub-Divisional Police Officer SDPO Kangpokpi na luchingduna Kangpokpi Police Station gi awang lomda kilometer anirom chatlaga leiba waterfall banakta police ki Winger passenger gari registrations number MN03B 0283 amasung Nissan Magnite registrations number MN08A 0877 sing asi khamduna check tauki hairi executive magistrate yauna gari sing asida chathakiba check taubagi thabak sing aduda kg taruk dasmik 060 rom oigadaba WY tablets sing phagatpa ngamki hairi police ki team asina WY tablet sing asibu puduna lakpa miyoi taruk maram police station da arrest tauba constable Mohammad Zuma Khan chahi nifunithoi hengbung outpost the attest tauba head constable Mohammad Hafizuddin chahi nifunithoi winger driver Mohammad Zamir Khan chahi nifumanga amasung Samim chahi kuntra taruk mapuroiba Zamir Khan Lilonggi Thoubal district tagini hairi thodok asiga mari lenana Kangpokpi police station the narcotic drugs and psychotropic substances act ki tongan ba section sing panduna drug singa konana farba miyoi singi mathakta thigatpa hokre hairi inkum jali sing aniga supna kunmari kunmanga gi oina performing arts ki oina lemzaningai oiraba Sangit Natak Academy Awards amasung Ustad Bismillah Khan Yuva Puraskar 2024-25 award fangadaba artist singi maming lauthokpada Manipur state gi taret yaukhiba asina state asigi kala sankriti gi amuka hena laibak asina masak khangba state ama oire pigadauriba award sing asi India gi pukai Thalaba Kala Sanskriti amasung Performing Arts Singda Haithoi Sinthoiba Uthokhiba Singda Ikai Khumnaba Utuna Piba Award Singni Award Sing Asi Khangatlaba Sing India ki President Draupadi Murmuna Special
initiative ceremony da yenthokani Sangit Natak Academy Award ki oina awardees sing da lupa lakh amagi loinana Angavastram Singh Piduna Ikai Khumnaba Utkani Aduga Academy Fellows Academy Ratnagi Oina Awardees Singa Selgi Mana Oina Lupa Lak Ahum Piduna Ikai Khumnaba Utkani Hairi Sanginatak Academy Award Singi Damak Manipur Dagi Kalaklaba Artist Sing Adudi Manipuri Dance Ta Irengbam Nalini Devi Amasung Raskumari Thambalsana Devi Amadi Folk Music Ta Laurembam Bedabati Devi ni Ustad Bismillah Khan Yuva Puraskar Award Asigi Youth Category da State Asidagi Manipuri Dance ta Furit Sabam Devazani Devi Amasung Tongbram Ronald Maitei Singh Music for Dance Manipuri da Lukramt Tamfamani Singh Amasung Folk Music Tana Yumnam Bimota Devi ni Hairi Award Sing Asina Makwegi Haitoi Sing Thoiraba Performance Sing Utoktuna Manipurgi Pukai Thanna Leiriba Kala Sanskriti bu Amuka Hena Chaukhatpa Honaba Lemjaningai Oiraba Award Sing Laurakhiba Asina State Asigi Achoba Mai Purakpa Ngamle Haina Chief Minister Yumnam Khemchana Awards Singbu Thagatpa Fongdorakli Ngarang Ayuk Anganbada Kamzong District Myanmar ga Tainabada Lairiba Kutuk Kuki Khulda Myanmar da base tauba armed group singi cader singna kul asida changsilaktuna nomai kaptuna attack chathaba kul asigi mioi ani hatkiba amadi ani amana asok apand nanghan khibada natana kul asigi yum kai kaya mai thaduna amang ata thokhan khibagi thodok sing adu independent judicial inquiry tawgadabani haina kuki inpi Manipur na dabi tawkhre kuki singi apex body ama oiriba KIM gi statement amana Kultu Khulda Tokiba Thodok Adu Ngarang Ayuk Anganbada Myanmar da base tauba armed group singna kul asida changsilaktuna chathakibani Thodok Aduda kul asidagi Ledmin Lund Haukip Jai Kuntramari General Secretary of KBC Circle number 17 Amasung Head Deacon Kultu Local Church Lunming Thang Haukip Jai Kuntra Taruk General Secretary Youth Department KBC Circle number 17 Amasung Youth Chairman Kultu Local Church Singh Asigi Asi Hatlaba Matung Maitha Kibani Hairi KIM na Thodok Aduda January Basing Asi NSC and IM gi Eastern Flank Amasung Myanmar da base tauba Sahani Nationalities Army SNA Singi Kader Singni Hairi KIM na Makha Taraduna Center Amasung Manipur Government Singna Thodok Asiga Mari Leinana Independent Judicial Inquiry Tawgadabani Amadi Indo-Myanmar Border Paringda Security ki Mapangal Kankar Hangadabani Amadi Thodok Aduda Chenaba Singh Fagadabani Haina Dabi Tawrakli KIM na Makha Tana Thodok Aduda Lekhidraba Singhi Imung Manungda Compensation Piduna Mai Thadok Pikraba Yum Kai Singh Nongna Sabi Gadabani Haiba Dabi Singsu Tawrakli Amaromda Kamzong District ki Kultu Hairiba Kul Asi Myanmar Romdagi Ain Kaina Kuki Singna Changsil Laktuna Nauna Kundaba Kul Amani Hairi Kul Asi Government ki Land Record Yauba Ude Amadi Google Map Sizinaduna Thiba Matamdasu Funkide Haina Stakeholder Singna Fongdokiba Laikre Ngasi Ayuk Pung Nipan Makhairom Aduwaida Jiribam Gi Babupara Amadi Sana Khong Manakta Leiba Bus Terminus Mai Chakre Thodok Asi Electric Tagi Hauna Oigani Hairi Mai Chakpagi Pau Asi Tabaga Manak Nakpa Amadi Jiribam Fire Service na Laktuna Mai Kanbagi Thabak Chathaki Adubu Mai na Tumna Ayamba Chakre Hairi Masida Lupa Kayamuki Mal Chang Chakrake Haiba Pau Asi Iba Matam Paubada Khangbang Ngamdri Masida RK Sanatombi Kaubi Nupi Amana Leibani Hairi Loisalakpada Maruiba Pau Amukahana Pizari
Awang Nongpok Bharat ki state singdagi AFSPA lagthoklagani haina Union Home Minister Amit Shahana phongdokre. Manipur da IDP sing resettlement amasung connectivity lehanaba CM Khemchana Center da haizakre. Naga Khunja Taruk ki manungda mari singi masak khangba ngamkre imung manung singna mihat sing asigi justice pinaba taksin kre. Kangpokpida Manipur Police Personnel ani yauna miyoi dagi rabli white tablets kezi taruk fagat pangamkre. Amasung Sangit Natak Academy Award sing amasung Cuba Puraskar ki damak artist taret khalakle. Pungjasi fawbada pisaba ISCOM gi Manipuri pau matang asida lusanjare amukahana khuramzari.